ꯁ꯭ꯌꯥꯝ ꯇꯨꯝꯃꯦ ꯍꯥꯏꯕꯗꯅꯤ ꯐꯖꯅ ꯇꯨꯝꯊꯕ ꯅꯠꯇꯕꯅ ꯀꯅꯥꯅ ꯀꯩꯗꯧꯔꯤ ꯍꯥꯏꯕ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯀꯕꯣꯛ ꯂꯩꯅꯩ ꯔꯨꯝꯗ ꯆꯪꯂꯛꯇꯦ ꯍꯥꯏꯅ ꯀꯧꯕꯁꯨ ꯇꯧꯔꯨꯗꯦ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕꯅꯤ ꯉꯁꯥꯏꯗꯒꯤ ꯋꯥꯜꯗ ꯊꯦꯠꯂꯤꯕ ꯋꯨꯗꯟ ꯀ꯭ꯂꯣꯛꯇꯨꯗ ꯌꯦꯡꯉꯤ ꯄꯨꯡ 11 ꯇꯥꯗꯧꯕ 10 ꯃꯤꯅꯠꯁꯇ ꯉꯥꯏꯔꯝꯂꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯆꯥꯅ ꯍꯜꯂꯛꯇꯕꯁꯤ ꯅꯦꯟꯁꯤ ꯈꯣꯏꯗ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯝꯕꯤꯗ ꯊꯩꯗꯨꯅ ꯑꯃꯨꯛ ꯂꯩꯔꯤꯕ꯭ꯔꯥ ꯃꯐꯝꯗꯨꯗꯗꯤ ꯗꯤꯛꯁꯟꯒ ꯈꯪꯅꯕꯁꯤ ꯅꯦꯟꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯩꯕꯁꯨ ꯅꯠꯇꯦ ꯃꯇꯝꯅꯒ ꯊꯦꯡꯖꯤꯜꯂꯛꯄꯒ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯁꯤꯌꯥꯝ ꯄꯥꯈꯠꯂꯤ ꯃꯤꯒꯤ ꯂꯝꯗ ꯂꯩꯕꯒ ꯑꯣꯏꯔꯦ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯏꯀꯥꯏꯕ ꯅꯪꯗꯧꯁꯤ ꯃꯈꯣꯏꯇꯅꯤ ꯈꯜꯂꯨꯕꯗ ꯃꯊꯥ ꯁꯥꯏ ꯃꯄꯥꯟꯗꯒꯤ ꯉꯥꯡꯅꯔꯤꯕ ꯋꯥꯔꯤꯗꯨ ꯃꯌꯦꯛ ꯁꯦꯡꯅꯃꯛ ꯇꯥꯗ꯭ꯔꯕꯁꯨ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅꯗꯤ ꯇꯥꯔꯤꯕꯅꯤ ꯁꯤꯌꯥꯝ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯃꯔꯨꯝꯗ ꯂꯦꯞꯇꯨꯅ ꯉꯥꯡꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯨꯃꯤꯟꯅ ꯇꯥꯏ ꯕꯦꯝꯃ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯅꯣꯏꯗꯒ ꯂꯩꯕ꯭ꯔꯥ ꯏꯃꯤ ꯂꯩꯔꯕꯗꯤ ꯍꯜꯂꯛꯅꯕ ꯑꯝꯇ ꯍꯥꯏꯀꯣ ꯄꯨꯡꯁꯤ ꯊꯦꯡꯖꯤꯜꯂꯛꯏ ꯀꯩꯅꯣ ꯗꯤꯛꯁꯟ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯔꯣ ꯃꯃꯥ ꯑꯩꯗꯤ ꯌꯨꯝꯗ ꯂꯩꯔꯦ ꯉꯥꯏꯍꯥꯛꯄꯨ ꯑꯣꯏꯔꯦ ꯌꯧꯕ ꯑꯗꯨꯒ ꯏꯕꯥꯅꯤꯗꯤ ꯉꯁꯥꯏ ꯄꯥꯛꯇꯒꯤ ꯑꯗꯨꯝ ꯈꯥꯏꯗꯣꯛꯅꯈ꯭ꯔꯕꯅꯤ ꯑꯩꯅ ꯌꯥꯔꯅꯤ ꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯔꯅꯨ ꯊꯦꯡꯈꯤꯅꯕꯅꯤ ꯍꯜꯂꯣꯅ ꯍꯥꯏꯕꯗꯒꯤ ꯃꯥꯗꯤ ꯂꯩꯍꯧꯔꯕꯅꯤ ꯑꯗꯨꯗꯤ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯊꯩꯗꯅ ꯂꯩꯔꯤꯕꯁꯤꯕꯣ ꯃꯄꯥꯕꯨꯡ ꯍꯧꯒꯠꯂꯛꯂꯕꯗꯤ ꯋꯥ ꯊꯣꯛꯅꯗꯣꯏꯅꯤ ꯉꯁꯤ ꯗꯤꯛꯁꯟ ꯄꯥꯛꯇꯨꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯅꯦꯟꯁꯤ ꯈꯪꯏ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯅꯨꯄꯤ ꯑꯃ ꯎꯔꯛꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯛꯏ ꯍꯥꯏꯗꯣꯛꯂꯨꯔꯒ ꯀꯣꯟꯅ ꯗꯤꯛꯁꯟꯅ ꯃꯥꯕꯨ ꯋꯥꯔꯧꯒꯗꯧꯕꯒꯤ ꯁꯔꯨꯛꯇꯤ ꯇꯝꯗꯕꯅ ꯐꯔꯦ ꯑꯃꯨꯛ ꯈꯜꯂꯤ ꯅꯦꯟꯁꯤꯗꯣ ꯃꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯍꯟꯖꯔꯛꯀꯅꯤ ꯅꯠꯇ꯭ꯔꯒ ꯄꯥꯛꯇ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯂꯥꯞꯅ ꯀꯩꯁꯨ ꯆꯠꯂꯝꯃꯣꯏꯕ ꯗꯤꯛꯁꯟꯗꯤ ꯈꯪꯅꯕꯁꯨ ꯑꯩ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯁ ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯃ ꯏꯆꯥꯅꯤꯅ ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣ ꯃꯃꯥ ꯀꯣꯛ ꯌꯥꯝ ꯁꯥꯏ ꯐꯔꯦ ꯐꯔꯦ ꯅꯪꯁꯨ ꯄꯣꯊꯥꯖꯔꯣ ꯍꯌꯦꯡ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯇꯣꯏ ꯑꯣꯏꯔꯤꯅꯤ ꯃꯃꯥ ꯊꯝꯃꯒꯦꯀꯣ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯕ ꯃꯇꯨꯡ ꯀꯕꯣꯛꯂꯩ ꯃꯆꯥꯅꯨꯄꯥꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯏ ꯄꯥꯏꯔꯛꯇ꯭ꯔꯕꯗꯨꯗ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟꯅ ꯇꯧꯏ ꯀꯣꯜ ꯍꯦꯛ ꯄꯥꯏꯔꯛꯄꯒ ꯀꯕꯣꯛꯂꯩ ꯉꯥꯡꯕ ꯍꯧꯔꯛꯏ ꯕꯨꯡꯉꯣ ꯀꯥꯏꯗ ꯅꯣꯏꯃꯤ ꯅꯪꯅ ꯂꯩꯔꯤꯕꯁꯤꯕꯣ ꯃꯇꯝꯅ ꯌꯧꯔꯀꯥꯟꯁꯤꯗ ꯅꯠꯇꯦ ꯀꯗꯥꯏꯗ ꯑꯃꯨꯛ ꯊꯩꯔꯒ ꯂꯩꯔꯤꯕꯅꯣ ꯏꯕꯦꯝꯃꯁꯨ ꯌꯨꯝꯐꯥꯎ ꯅꯪꯅ ꯊꯤꯟꯕꯤꯔꯨꯗꯦ ꯍꯥꯏ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯅꯕ ꯇꯧꯀꯣ ꯅꯪꯅꯦ ꯅꯄꯥ ꯍꯧꯒꯠꯂꯛꯂꯕꯗꯤ ꯋꯥ ꯊꯣꯛꯅꯗꯣꯏꯅꯤ ꯅꯪ ꯑꯁ ꯌꯥꯔꯦ ꯍꯜꯂꯒꯦ ꯊꯝꯃꯣ ꯀꯔꯤꯅꯣ ꯆꯒꯠ ꯊꯝꯃꯣ ꯌꯥꯔꯦ ꯕꯨ ꯑꯁ ꯊꯝꯈ꯭ꯔꯦ ꯑꯩꯕꯨ ꯃꯁꯤꯕꯨ ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣ ꯁꯤꯕꯣ ꯃꯤꯒꯤꯗꯤ ꯆꯥꯎꯔꯛꯂꯒ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤꯅ ꯉꯥꯎꯕ ꯍꯦꯟꯖꯤꯜꯂꯛꯏꯁꯤꯕꯨ ꯑꯩ ꯌꯨꯅꯤꯚꯔꯁꯤꯇꯤꯕꯨ ꯆꯠꯀꯗ꯭ꯔꯥ ꯃꯄꯥ ꯃꯆꯥꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯑꯩꯅ ꯁꯤꯖꯅꯤꯡꯉꯦꯗꯀꯣ ꯑꯩ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯗꯨꯗ ꯌꯦꯡꯉꯤ ꯗꯤꯛꯁꯟꯒꯤꯅꯤ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯔꯛꯄꯒꯤ ꯊꯥꯔꯛꯂꯤꯕ ꯃꯦꯁꯦꯖꯅꯤ ꯀꯕꯣꯛꯂꯩ ꯆꯠꯇꯨꯅ ꯊꯣꯡꯗꯣ ꯍꯥꯡꯉꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯐꯥꯎ ꯅꯝꯗ꯭ꯔꯤꯕ ꯃꯅꯝ ꯃꯆꯥꯅ ꯄꯨꯗꯨꯅ ꯂꯥꯛꯂꯕꯗꯨꯗꯗꯤ ꯑꯁꯥꯎꯕꯅ ꯇꯤꯡ ꯂꯥꯎꯔꯤ ꯌꯨꯝꯗ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯄꯒꯤ ꯁꯥꯎꯅꯤꯡꯕꯒ ꯆꯨꯔꯨꯀꯤ ꯃꯅꯝꯗꯨꯒ ꯑꯃꯨꯛ ꯀꯕꯣꯛꯂꯩ ꯊꯣꯡꯖꯤꯟ ꯄꯥꯟꯗꯨꯗ ꯍꯦꯛꯇ ꯉꯥꯡꯕ ꯍꯧꯋꯤ ꯃꯌꯥ ꯆꯤꯛꯁꯤꯟꯗꯨꯅ ꯏꯆꯥꯗꯤ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯂꯁꯨ ꯌꯥꯝ ꯂꯦꯝꯅ ꯃꯅꯝꯒ ꯄꯨꯟꯅ ꯍꯟꯕꯤꯔꯛꯂꯦꯗꯅ ꯃꯥ ꯄꯥꯄꯤ ꯅꯪꯕꯨ ꯅꯄꯥꯅ ꯈꯪꯈ꯭ꯔꯕꯗꯤ ꯁꯤ ꯋꯥ ꯊꯣꯛꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯦꯃꯤ ꯀꯗꯥꯏꯗꯒꯤ ꯆꯨꯔꯨꯞꯅꯣ ꯀꯗꯥꯏꯗꯒꯤ ꯆꯨꯔꯨꯞꯅꯣ ꯍꯥꯏꯕꯅꯤꯅꯦꯍꯦ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯃꯅꯝꯁꯤꯕꯣ ꯁꯤꯌꯥꯝ ꯊꯣꯡꯗꯣ ꯈꯖꯤꯛ ꯍꯥꯡꯗꯨꯅ ꯌꯦꯡꯉꯤ ꯃꯥꯅ ꯊꯣꯔꯛꯂꯒ ꯉꯥꯡꯕ ꯑꯃꯨꯛ ꯌꯥꯎꯔꯨꯔꯕꯗꯤ ꯑꯍꯤꯡꯗꯨꯗ ꯀꯨꯝꯍꯩ ꯑꯣꯏꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯁꯤꯌꯥꯝ ꯁꯥꯎꯅꯤꯡꯂꯕꯁꯨ ꯁꯥꯎꯅꯤꯡꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯤ ꯃꯈꯥ ꯇꯥꯅ ꯂꯦꯞꯇꯨꯅ ꯇꯥꯁꯤꯜꯂꯨꯗ꯭ꯔꯤ ꯐꯃꯨꯡ ꯑꯗꯣꯝꯗ ꯑꯣꯏꯅ ꯃꯥꯏꯀꯩꯗ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯅꯠꯇꯦꯗꯀꯣ ꯏꯆꯥ ꯅꯪꯁꯦ ꯅꯣꯡꯃꯇ ꯅꯈꯨꯠꯅ ꯐꯥꯎꯕ ꯊꯦꯡꯗ꯭ꯔꯤꯕ ꯄꯣꯠꯇꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯉꯁꯤ ꯁꯤꯖꯤꯟꯅꯔꯨꯔꯤꯕ ꯆꯪꯉꯣ ꯊꯨꯅ ꯅꯪꯒꯤ ꯀꯥꯗ ꯆꯪꯉꯣ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯌꯥꯝꯅ ꯂꯩ ꯄ꯭ꯔꯞ ꯆꯪꯉꯣ ꯗꯤꯛꯁꯟ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯃꯃꯥꯒ ꯉꯥꯡꯅꯕ ꯃꯥ ꯇꯜꯂꯗꯨꯅ ꯃꯃꯥꯅ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯊꯣꯡꯗꯨ ꯃꯅꯨꯡꯗꯒꯤ ꯂꯣꯛ ꯇꯧꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯀꯕꯣꯛꯂꯩ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯂꯤ ꯃꯄꯨꯔꯣꯏꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗꯅ ꯂꯩꯔꯝꯕꯗꯨꯗ ꯀꯕꯣꯛꯂꯩꯁꯨ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯍꯩꯃ ꯕꯕꯥ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯕꯗꯤ ꯍꯛꯆꯥꯡꯒ ꯉꯝꯕꯤꯗ꯭ꯔꯕ꯭ꯔꯣ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯕꯣ ꯏꯕꯨꯡꯉꯣꯗꯤ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯥ ꯇꯨꯝꯍꯧꯔꯕ꯭ꯔꯥ ꯄꯥꯎꯈꯨꯝꯗꯨꯅ ꯈꯪꯂꯤ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯁꯤꯡꯗꯨ ꯃꯄꯨꯔꯣꯏꯕꯅ ꯈꯪꯂꯤ ꯍꯥꯏꯕ ꯀꯕꯣꯛꯂꯩꯁꯨ ꯇꯞꯅ ꯍꯤꯞꯊꯗꯨꯅ ꯋꯥꯔꯤꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯏ ꯃꯥꯏ ꯀꯥꯗꯗꯤ ꯆꯪꯈ꯭ꯔꯕꯅꯤ ꯇꯨꯝꯂꯝꯕꯁꯨ ꯌꯥꯔꯦꯗ ꯕꯕꯥꯁꯨ ꯇꯨꯝꯊꯅꯕ ꯇꯧꯕꯤꯔꯣ ꯍꯌꯦꯡꯁꯨ ꯊꯕꯛ ꯆꯠꯀꯗꯕꯅꯤꯅ
Ngasai Kabokleiga Nancy-gana sanakriba waduda Siam khali. Dixon-gi khangnabasi mafamdudadi Nancy natana atopa kanasu leiba nate kanaga puliba zatno haina khali. Ningsinglai nupi masa mahakto. Masana yam pamsana sonkiba thamoina khoidazabi mahakto. Dixon si tasengna nupi masa aduga loinaduna mari leinarabra. Karamba maungda loinaba makoyanigi marakta lainariba marina karamba makhalgi mari. Nongma nongmagi masanupagi honglakliba sajat ngangna saknaba iyayaraktriba lairikta mai onsinba watlakliba. Dixon-gi ahongba khudingmak asi nupi masaduna oiramlabadi haibagisu chingnadaba ngamloidawri. Karigumba Siam magi singnabasina asengmu oiramlabadi nupidugi mafamdagi masanupasi lapna thamkinaba. Masi natradi masagi punsi mangba natana upai leiroi haina khankri. Ngallingaida lapthok handradi mapagi mihul lawba Dixon-ni aphapata khanglak tawba natte haiba khangi Siam. Aduna nupi masa aduga loina handaba haibasina magi aroiba wakal oire. Mama, nasa nupasi nang sexy na sino natrabadi iko yamna wadawri. Imung sida puna laiminari kaidi ay sungamli kay senaribani. Aduda mana sa thokibasi university satpani khangti. Thokpa thokradi ay hoiga pundrabani na mana kari tawri kadayda sattuna kanaga puli haibasu khangtri. Nang suaiso thabak chatlabanina karimata khangba ngamdabasidani lurisi. Senda sino. Siamgi asigumba tentak na hairakpa wahai sidani Kaboklegi koksawbi oiribasi. Hauzik hairakliba wa adudasu paukhumsu laitrabani Kaboklegidi. Next morning, library satnaba haiduna ahenba thoklakpada Selena-gi kagi thongadu manungdagi londuna leirambaduda siriba khudangariduda yengi. Pung mapan taramli. Madu ubada ahenba magi isaw langbagi sabtrado amuk hauraduna thongduda kanna hekta thili Selena bu hawdoklibani magi to. Tombe, kaino hausi phau thongang jisibo. Library ga satlaroi hairanang. Tombe, kaidawrige hausi phau. Henry ping na senthorei setliba tawel duga hek yengbada phibam siyamna satri. Ahenbagi kholawduda kari amuk tawnaraba zatno haiduna phingna senthorakpani. Kaisu tawdana ahenbana thongjil panda khwang namlaga leptuna leirambadu ubadadi Henry sangsinduna ahenbada thindatni. Kaino yaw thingai nang nung taiduna hek thoklakpaga aingonda thindana gasu tawine. Nachanupi hawdokpabu adumai kana hawdoknage henba. Nangbu ikaiba gamta khangdraba mi. Nungtigine nangna samai tawrisi. Thangnaba singsina nungtigi khatnaba oina khanthradoi. Mafamse Delhi ni Delhi. Ikhoigi khungangdo adu oina urabo. Nangga leiminabra haibubuna aisi mina mathung chadana ubiramdoini. Doiragana kanano maga leirodana aiga leiminabdu nungaiti hairagana. Aduso nangi natu kharau amubiduna haihalakpa wa oirinine. Ahenba nangbo madugi nupidu natradi atopa nupi gamta phangdrabrami. Fajariba nasaktuga nangna koiriduga yam chanakhije oiba. Fajaba nupadi athiba nupigini. Athibana fajabagi amubana angawbagi. Nangda chanaba nupi koyo aigadi yengsinbiyo haidi. Ahenba warise nupi khaktagi nate Tombigisu yauribani. Nangi khonjawdudane Tombise makok sak tawrabani. Fajana loinabidaw matamsida nangna law saidana tawbada angangse brain pubaga ngamlamnaroidabani. Khara leiradi brain tumor ga narakpa soidrabani. Nang control tawbanadi phabani ahenba. Ngangnaringai talaktuda Selena su thoklakle. Mabung anina adumna leptuna leirambadu ubada amadamuk yeng tawi. Khakraba ahenbagi mit yengduda Selena chatlage su haiba ngamda wahai ama phau haiba ngamdana leiri. Matawdu uraba Henry na han hairei. Tombe nang satribu ngasai khai. Aido ngasidi khar thengdokre loishinbadu adugi. Selena na latlat tawna tamna khumlakpa khonthokni. Kiru nakanda lepiba mabungdudasu amumuk yengli. Matawdu ahenbagi mafamdadi hina sahonbagi machak oina thokre. Selena-gi mit yeng wahai Selena nabu tawthorokpa haidorakpa oiradi ahenbagi mafamda hu oiraboi kariso haidrasu masannatabagum sakta urasu sauningbana mangthai. Yaida ngasi khak thengbu kaidawege chalosa thengkinabani. Selena thokshra matung Henry ahenbada mu onsinduna hai. Ozabu ngasidi
ꯂꯥꯏꯕ꯭ꯔꯦꯔꯤ ꯐꯥꯎꯕꯗꯪ ꯂꯦꯡꯕꯤꯔꯨꯒꯦ ꯈꯜꯂꯤꯕ꯭ꯔꯣ? ꯈꯥꯎꯒ ꯌꯥꯟꯗꯅ ꯇꯧꯔꯤꯁꯤꯕꯣ? ꯅꯠꯇ꯭ꯔꯒ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯅꯃꯥꯗ ꯑꯃꯨꯕꯤ ꯆꯪꯕꯒꯤ ꯂꯦꯡꯕꯤꯗꯧꯔꯤꯕ꯭ꯔꯣ? ꯊꯨꯃꯥꯏꯃꯠ! ꯑꯍꯦꯟꯕꯅ ꯐꯨꯔꯛꯇꯧꯒꯤ ꯇꯧꯕꯗꯨꯗ ꯍꯦꯅꯔꯤ ꯍꯣꯠꯇꯅ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯁꯣꯏꯗꯅ ꯁꯦꯠꯂꯤꯕ ꯇꯥꯋꯦꯜꯗꯨ ꯅꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯍꯦꯟꯕ ꯂꯥꯎꯈꯠꯇꯅ ꯍꯦꯛꯇ ꯅꯣꯛꯏ꯫ ꯏꯕꯣ, ꯇꯥꯋꯦꯜ ꯐꯥꯎꯕ ꯆꯨꯝꯅ ꯁꯦꯠꯄ ꯍꯩꯇ꯭ꯔꯤ꯫ ꯈꯠꯅꯕ ꯍꯧꯔꯛꯀꯅꯨꯀꯣ, ꯅꯇꯩ ꯆꯥꯗ꯭ꯔꯤ ꯅꯪ꯫ ꯑꯗꯨꯁꯨ ꯅꯪꯅ ꯉꯟꯇꯥꯁꯤꯗ ꯅꯪꯅ ꯂꯥꯎ ꯈꯣꯡꯗꯅ ꯇꯧꯕꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄꯒ ꯅꯪꯗꯈꯩ ꯆꯦꯟꯖꯜꯂꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯃꯍꯥꯁ꯭ꯋꯥꯏ? ꯌꯥꯔꯦ ꯌꯥꯔꯦ, ꯍꯟꯗꯛꯃꯨꯛꯇꯤ ꯅꯪꯅ ꯉꯝꯍꯟꯕꯤꯔꯒꯦ, ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯀꯥ ꯃꯅꯨꯡꯗꯨꯗ ꯅꯇꯣꯝꯇ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯗꯅ ꯇꯧꯔꯝꯅꯤꯀꯣ, ꯏꯀꯥꯏꯗꯅ꯫ ꯊꯣꯡꯁꯤ ꯂꯣꯜꯂꯨ ꯂꯥꯎ, ꯑꯩꯁꯨ ꯊꯣꯛꯅꯕ ꯇꯧꯔꯒꯦ꯫ ꯃꯄꯥꯕꯨꯡꯅ ꯃꯃꯥꯏꯕꯦꯝꯃꯅ ꯉꯥꯡꯕ ꯉꯥꯡꯗꯕ ꯗꯤꯛꯁꯟ ꯃꯉꯣꯟꯗ ꯃꯔꯨ ꯑꯣꯏꯗꯦ꯫ ꯃꯥꯒꯤꯗꯤ ꯅꯣꯡꯃꯒꯤ ꯁꯦꯂꯦꯅꯥ ꯎꯅꯍꯧꯔꯒ ꯂꯣꯏꯔꯦ ꯑꯁꯤꯇꯅꯤ ꯃꯥꯅ ꯈꯟꯖꯕ꯫ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯗ꯭ꯔꯦꯁ ꯃꯌꯥꯝꯗꯨꯗꯒꯤ ꯈꯟꯗꯅ ꯌꯦꯡꯉꯤ ꯀꯔꯝꯕ ꯁꯦꯠꯁꯤꯒꯦ ꯍꯥꯏꯗꯨꯅ꯫ ꯑꯉꯧꯕꯅ ꯃꯆꯨ ꯑꯣꯏꯕ ꯂꯣꯡ ꯁ꯭ꯂꯤꯞ ꯄꯣꯂꯣ ꯁ꯭ꯋꯤꯇꯔ, ꯑꯗꯨꯒ ꯑꯃꯨꯕ ꯃꯆꯨꯅ ꯑꯣꯏꯕ ꯐꯣꯔꯃꯦꯜ ꯇ꯭ꯔꯥꯎꯖꯔꯁ ꯄꯦꯟ, ꯃꯆꯨ ꯑꯍꯨꯝꯅ ꯁꯥꯕ ꯏꯆꯝ ꯆꯝꯕ ꯁ꯭ꯅꯤꯀꯔꯁ꯫ ꯇꯦꯟꯇꯛꯅ ꯀꯛꯂꯤꯕ ꯁꯝꯗꯨꯃ ꯅꯥꯟꯅ ꯁꯦꯝꯃꯤ꯫ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯘꯔꯤꯗꯨꯃ ꯁꯤꯖꯤꯟꯗꯨꯅ ꯗꯤꯛꯁꯟ ꯊꯣꯛꯂꯛꯂꯦ꯫ ꯍꯩꯃ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯔꯒ ꯆꯠꯄꯤꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ꯫ ꯊꯦꯡꯕꯨꯗꯤ ꯊꯦꯡꯂꯦ, ꯑꯗꯨꯗ ꯆꯥꯛ ꯆꯥꯗꯅ ꯆꯠꯄꯤꯗꯧꯁꯦ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯑꯩ ꯑꯥꯗ ꯐꯅꯕ ꯁꯤꯜꯂꯒꯦ꯫ ꯅꯆꯥꯅꯨꯄꯥꯒ ꯅꯪꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯣ꯫ ꯈꯔ ꯉꯥꯡꯂꯨꯔꯕꯅꯤꯅ ꯑꯃꯨꯛ ꯆꯥꯗꯅ ꯂꯩꯈꯤꯅꯤ꯫ ꯃꯃꯥ, ꯑꯩꯒꯤꯗꯤ ꯑꯃꯨꯛꯇꯪ ꯍꯥꯏꯈꯤꯕꯗꯨꯅ ꯑꯔꯣꯏꯕꯁꯨ ꯑꯣꯏꯔꯕꯅꯤ, ꯑꯗꯨꯅ ꯅꯪꯅ ꯐꯅꯕ ꯁꯤꯜꯂꯨ꯫ ꯅꯊꯟꯇ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯏꯕꯦꯝꯃ ꯅꯦꯟꯁꯤꯒꯤ ꯃꯇꯦꯡ ꯂꯧꯒꯦ ꯂꯥꯎ꯫ ꯑꯐꯕ ꯋꯥꯁꯨ ꯅꯠꯇꯦ, ꯃꯤꯒꯤ ꯃꯇꯦꯡ ꯂꯧꯗꯕꯤ ꯉꯝꯅꯕ ꯇꯧꯕꯅꯗꯤ ꯐꯩꯀꯣ꯫ ꯁ꯭ꯌꯥꯝ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯗꯨꯅ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯏꯀꯥꯟ ꯀꯥꯟꯅꯗ ꯗꯤꯛꯁꯟꯁꯨ ꯊꯣꯛꯂꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯀꯕꯣꯛꯂꯩꯅ ꯍꯥꯏꯔꯛꯏ, ꯀꯗꯥꯏꯗꯅꯣ ꯑꯃꯨꯛ? ꯆꯥꯛ ꯂꯣꯏꯔꯕꯅꯤ, ꯆꯪꯉꯣ ꯏꯃꯨꯡꯗ꯫ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯣ ꯆꯥꯛ ꯂꯣꯏꯔꯒ ꯑꯗꯨꯝ ꯆꯠꯂꯣ꯫ ꯉꯁꯤꯗꯤ ꯊꯦꯡꯂꯁꯨ ꯀꯥꯏꯗꯦ, ꯏꯃꯥ ꯑꯗꯨꯝ ꯉꯥꯡꯅꯒꯦ꯫ ꯗꯤꯛꯁꯟ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯃꯥ ꯊꯧꯁꯥꯗꯦ꯫ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯊꯣꯛꯈ꯭ꯔꯦ꯫ ꯀꯕꯣꯛꯂꯩꯁꯨ ꯉꯥꯡꯗꯨꯅ ꯇꯥꯟꯅꯩ꯫ ꯑꯁꯤ ꯉꯥꯏꯈꯣ, ꯆꯠꯈꯤꯅꯨ ꯍꯥꯏꯕꯅꯤ ꯕꯨꯡꯉꯣ ꯅꯪꯕꯣ꯫ ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯒꯦ ꯉꯥꯏꯈꯣꯏ ꯃꯤ꯫ ꯑꯁ, ꯆꯠꯈ꯭ꯔꯦꯅꯦ ꯁꯤ꯫ ꯑꯩꯕꯨ ꯑꯁꯤꯕꯨ ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣ ꯃꯤꯁꯤꯕꯣ? ꯑꯁꯨꯛ ꯉꯥꯡꯅꯕ ꯋꯥꯕ ꯑꯉꯥꯡꯁꯤꯕꯣ꯫ ꯑꯩꯅꯦ ꯈꯪꯗ꯭ꯔꯦꯗ, ꯀꯔꯝꯍꯥꯏꯅ ꯁꯦꯟꯅꯗꯣꯏꯅꯣ? ꯊꯕꯛꯀ ꯂꯣꯏꯅ ꯇꯣꯛꯈ꯭ꯔꯒꯅꯦ ꯌꯨꯝꯁꯤꯗ ꯊꯧꯔꯤꯅ ꯄꯨꯜꯂꯒ ꯁꯦꯟꯅꯗꯧ ꯉꯥꯏꯔꯦ꯫ ꯈꯪꯗ꯭ꯔꯦ ꯑꯩ꯫ ꯊꯣꯛꯑꯕ ꯇꯧꯕ ꯍꯥꯏꯗꯨꯅꯤ꯫ ꯌꯥꯗ꯭ꯔꯒꯅ ꯏꯕꯦꯝꯃ ꯅꯦꯟꯁꯤꯒ ꯍꯦꯛ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯒ ꯂꯣꯏꯔꯦ꯫ ꯀ꯭ꯂꯥꯁ ꯂꯣꯏꯔꯗꯨꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯍꯜꯂꯛꯂꯦ꯫ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯕꯨꯛꯁ ꯈꯔ ꯌꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ, ꯑꯄꯥꯝꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ꯫ ꯌꯣꯜꯂꯤꯕ ꯕꯨꯛꯁꯤꯡꯗꯨ ꯍꯥꯟꯅ ꯀꯚꯔ ꯇꯧꯈ꯭ꯔꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯃꯥꯏꯀꯩꯗꯨ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟ ꯂꯣꯝꯗ ꯑꯣꯏꯅ ꯂꯥꯛꯂꯦ꯫ ꯁ꯭ꯇꯦꯁꯟ ꯃꯅꯨꯡ ꯌꯧꯕꯒ ꯀꯥꯎꯟꯇꯔꯗꯒꯤ ꯇꯤꯀꯦꯠ ꯀꯛꯀꯦ ꯇꯧꯕꯗ ꯂꯥꯞꯇꯛꯅ ꯗꯤꯛꯁꯟꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯁꯦꯂꯦꯅꯥ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯇꯤꯀꯦꯠ ꯑꯃ ꯂꯧꯔꯒ ꯄ꯭ꯔꯞ ꯅꯨꯄꯤꯒꯤ ꯆꯦꯛ ꯏꯟ ꯇꯧꯐꯝꯗꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯗꯤꯛꯁꯟ ꯏꯟꯅꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯒ ꯆꯠꯄꯅ ꯃꯤ ꯑꯃꯗ ꯍꯦꯛ ꯊꯦꯡꯖꯤꯜꯂꯨꯔꯦ꯫ ꯁꯨꯖꯤꯟꯈꯤꯕꯒꯤ ꯃꯈꯨꯠꯇꯨ ꯅꯥꯔꯗꯨꯅ ꯈꯨꯠ ꯅꯥꯝꯃꯅ ꯅꯥꯟꯗꯨꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯁꯛꯇꯝꯗꯨ ꯎꯕꯗ ꯋꯥ ꯉꯥꯡꯒꯦ ꯇꯧꯔꯝꯕ ꯁꯦꯂꯦꯅꯥ ꯃꯌꯥ ꯀꯥꯗꯨꯅ ꯅꯨꯄꯥꯗꯨꯗ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯂꯦꯞꯈ꯭ꯔꯦ꯫ ꯅꯥꯊꯩꯒꯤ ꯈꯟꯅ ꯅꯥꯊꯩꯔꯕ꯭ꯔꯥ? ꯎꯅ ꯃꯤꯇꯥꯡꯕꯒꯤ ꯁꯛꯂꯣꯟ ꯂꯧꯕꯗꯤ ꯅꯗꯧꯗꯨꯅ ꯁꯛꯇꯝꯗꯨ ꯌꯦꯡꯅꯤꯡꯗꯤ ꯇꯥꯛꯂꯤꯕ꯭ꯔꯥ? ꯅꯪ ꯑꯩꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯀꯔꯤ ꯂꯩꯈꯤꯕꯅ ꯀꯔꯤꯒꯤꯗꯃꯛ ꯏꯐꯝꯗꯒꯤ ꯅꯥꯊꯩꯗꯨꯅ ꯆꯠꯂꯤꯕ ꯅꯪꯅ ꯊꯃꯣꯏ ꯀꯥꯏꯍꯧꯔꯝꯂꯒ ꯅꯥꯊꯩꯗꯨꯅ ꯆꯠꯄꯗꯤ ꯅꯨꯡꯁꯤꯗꯦ ꯎꯠꯂꯤꯕ꯭ꯔꯥ ꯅꯇꯧꯗꯨꯅ? ꯅꯪꯒꯤ ꯋꯥꯍꯩ ꯑꯃꯅ, ꯅꯪꯒꯤ ꯅꯇꯧ ꯑꯃꯅ ꯑꯍꯣꯡꯕ ꯂꯥꯛꯍꯜꯂꯤꯕ ꯑꯩꯒꯤ ꯄꯨꯛꯅꯤꯡ, ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇꯕ꯭ꯔꯥ? ꯅꯨꯡꯁꯤꯗꯦ ꯈꯜꯂꯁꯨ ꯅꯪꯅ ꯑꯩꯕꯨ, ꯅꯨꯡꯁꯤꯕꯤꯗ꯭ꯔꯁꯨ ꯅꯪꯅ ꯑꯩꯕꯨ ꯂꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯨꯅ ꯄꯦꯟꯊꯣꯛꯄ ꯇꯝꯈꯤꯒꯦ꯫ ꯑꯗꯨꯕꯨ ꯅꯥꯊꯩꯗꯨꯅ ꯆꯠꯄꯒꯤ ꯅꯇꯧ ꯎꯠꯄꯗꯤ ꯇꯨꯃꯤꯟ ꯈꯥꯡꯗꯨꯅ ꯂꯩꯕꯒꯤ ꯊꯧꯅꯥ ꯏꯐꯝꯗ ꯌꯥꯎꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯤꯡꯕꯅꯤ ꯋꯥꯍꯩ ꯀꯌꯥ ꯆꯤꯟꯕꯥꯜ ꯊꯣꯛꯅ꯫ ꯏꯃꯛ ꯃꯛꯁꯤꯜꯂꯕ ꯃꯥꯏꯊꯣꯡꯗ ꯁꯤꯟꯊꯒꯦ ꯇꯧꯔꯤꯕ ꯄꯤꯔꯥꯡ ꯎꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯒꯨꯝ ꯄꯤꯔꯥꯡꯗꯨ ꯍꯩꯅ ꯁꯤꯡꯅ ꯂꯣꯠꯁꯤꯟ ꯑꯇꯞꯄ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ, ꯑꯩꯕꯨ ꯎꯅ ꯀꯔꯤꯒꯤ ꯑꯃꯨꯛ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯅꯥꯊꯩꯔꯤꯕꯅꯣ ꯅꯆꯥꯊꯣꯏ? ꯋꯥꯍꯪꯗꯣ ꯁꯦꯂꯦꯅꯥꯒꯤ ꯃꯐꯝꯗꯗꯤ ꯈꯔ ꯂꯨꯅ ꯊꯣꯛꯂꯦ꯫ ꯇꯁꯦꯡꯅ ꯃꯔꯥꯜ ꯂꯩꯕꯁꯤ ꯁꯦꯂꯦꯅꯥꯅ ꯑꯣꯏꯔꯗ꯭ꯔꯥ? ꯗꯤꯛꯁꯟꯕꯨ ꯎꯅ ꯃꯍꯥꯛꯅ ꯀꯧꯔꯝꯗꯕꯗꯨꯅ ꯂꯥꯟꯕꯅꯤ ꯍꯥꯏꯔꯗ꯭ꯔꯥ? ꯗꯤꯛꯁꯟꯅ ꯃꯐꯝꯗ ꯀꯔꯤ ꯑꯀꯥꯏꯕ ꯆꯠꯈꯤꯕꯅ
karigi kaurudribano karigi hana yenglamda athayiduna chatliba tasyengbadi Selena ngarangi thaudokduna ma Dixon ga onsinnaduna wari sabasi tallabani hena talibadi Nancy yaurambadugini Dixon bo hainadabagidi natte karigumba Nancy ga Dixon ga relationship lainaba oiramlabadi chumna loinaba oirasu Nancy gi mityeng amana lana ukhrabadi mahakna maram oiraga makoi anigi relationship ta ayatpa pibu oina thokigadra haibasigi wakhalna Selena Dixon dagi lapthoklage khanduna kaukidabani Dixon gi wahang mayam thoklakkadabadu khallubada Selena amuksu khale kauramlasu hena phabasa talaktuda Dixon na makha tarai kumche aigi wahangi pakhum leitre natra kaide kishu kaide mina loina ningshrabu aina kari mo hairuni Dixon adumai hai ai nanga loina ningdabagi feel aingona kishu phawdi ai soikre nang ka hudobagi ai soikre nang aingona lana di lawno Dixon pakhum di pida nokpet tamak tawi ngokta yade haibagi minokni Luktaduna tumin lepima kaisu hairaktre tawpam khangdabagum makut masa aniduna suru naisinduna tawbadu ubada Dixon onthokduna hairai asaina satladi yauzaramgadause aina mu wari sadana madam manghali nang ingona sawninglamnani ai bab amana nangbu khamnuri nangi lambida ayet poikra mali thengkrani chanaba taw matungdi ayet leroida Dixon kaino nang haiduba ai lambida ayet poyena ina haikibra nang adumai haino ai nungaite nungaitaba hainingbadi kayani adubu pankre mikuptuda kapningbadu phazilladuna Dixon chaning taba sor hondun hairai chatkro minuraga phazade nangdi nupini lana khanakini nang kapaba nang kapiro Selena chatkro Satro haina mabu hanjin talabadudadi ikairaduna nungaita metro tongnaba satkri mafamdagi lapthoktuna leikrabi Selena gi maikaibu yengduna lehawi Dixon kappa nungaita ainabo Dixon nabu kappa hibrane nungaita batawbasu haitabanida adubu nangbudi khara warawi aina nafamda karimak lankibana aibu una udabasa ifamdagi lapthoklage khanduna utkibana taw ai tasengni kairama satwai nangbu themke nanga wari sanage nangbu uzaradi yare haibagi wakalsina mana ngangbu wapau ai tada kai nangbu unaba lakpase machatwai nangna nathaiduna chatpagi sakta masi unaba oirabo hausiksu ai nanga wari saningi machatwai aina satkro haina tanbada nangna chaloi haiduna anam kanmi oiduna aibu ngairamnadi aina haraukadabado machatwai nang thamoidi khara kalli aibu yamna wahalli nangi warisu makha tahandana engondagi lapthoknaba tawbase aina maram oiraganiko Sintharakliba mapidu nanthokpagum makutna mamaida amuktang nanthaduna Dixon khongthangadu thangningda tawduna chatkri pandam phanglaktraba misak amagi matawgum nak yeta kana chatli haiba khangdakai mangduna chali somdana Selena makoigi leifam yorubada driver na mabu hanjin kawi yauri haiduna adubu Dixon gi wakhalna mangduna leikibana karisu sangdri Nupana nupigi masada hekta touch tawbasi miramdadi yamluna thoi aduna driver dusu Selena gi masada paiduna kauningdabani adumna kuithana leibadi yadrabanina nak yeta tanja yengduna Selena bu nomduna kawe yaure haiduna beg manungdagi lupa tara bara piramduna makoigi apartment tamna lakli ground floor da ahenbaga nupi amaga leptuna leirambada ubada Selena sumwali sangsili nang haulak haude ahenbana Selena gi masam laktana singkiba ima tadon nai tadokpiyo eki line cricket aton samsi tadokpiyo che aibu tadon da kimta kanbiyo aina abada khangba ngamje che room hek yaubaga ahenba doorbell tu da hanjin nammi thong hek hangbaga wangange torokpa Henry ahenbana Selena bu singduna lakpa
ꯇꯨꯡꯗꯒꯤ ꯅꯨꯄꯤꯗꯨꯅ ꯅꯣꯛꯃꯤ ꯇꯧꯅ ꯏꯅꯔꯛꯄꯗ ꯎꯕꯗ ꯍꯦꯅꯔꯤꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯑꯍꯦꯟꯕꯅ ꯁꯦꯂꯦꯅꯥꯕꯨ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯏꯟꯁꯤꯜꯂꯤ꯫ ꯋꯥꯍꯩꯗ ꯈꯛ ꯅꯠꯇꯅ ꯃꯁꯤꯡ ꯈꯪꯗꯅ ꯈꯨꯠ ꯊꯥꯕ ꯌꯥꯎꯏ꯫ ꯇꯧꯈꯤꯗ꯭ꯔ ꯅꯪ? ꯇꯧꯈꯤꯗ꯭ꯔꯥ ꯍꯥꯏꯌꯨ꯫ ꯃꯐꯝꯁꯤꯗ ꯅꯍꯩ ꯇꯝꯖꯔꯨ ꯍꯥꯏꯔꯒ ꯑꯩꯅ ꯊꯝꯕꯤꯔꯒ ꯁ꯭ꯇꯦꯁꯟ ꯃꯅꯨꯡꯗ ꯅꯨꯄꯥꯒ ꯎꯅꯕ ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯂꯝꯍꯣꯏꯔꯣ ꯅꯪꯁꯦ, ꯍꯥ? ꯆꯩꯅꯥꯗꯨꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯁꯦꯂꯦꯅꯥ ꯀꯞꯅ ꯍꯥꯏ ꯍꯦꯅꯔꯤꯕꯨ ꯀꯧꯏ ꯃꯥꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯕꯒꯨꯝ꯫ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯃꯐꯝꯁꯤ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯅꯨꯄꯥ ꯀꯅꯥꯝꯇꯒ ꯎꯅꯕ ꯋꯥꯔꯤ ꯁꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ꯫ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯑꯩꯕꯨ ꯁꯤꯠꯇꯕ꯫ ꯗꯥꯇꯣꯟ, ꯑꯩ ꯂꯥꯟꯖꯔꯦ꯫ ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏ꯫ ꯑꯩꯕꯨ ꯐꯨꯕꯤꯅꯨ꯫ ꯑꯩꯕꯨ ꯀꯟꯕꯤꯌꯨ꯫ ꯇꯥꯍꯦꯟ, ꯑꯩꯕꯨ ꯀꯟꯕꯤꯌꯨ꯫ ꯏꯃꯥ, ꯑꯩꯕꯨ ꯀꯟꯕꯤꯌꯨ꯫ ꯗꯥꯇꯣꯟ, ꯑꯩꯕꯨ ꯐꯨꯕꯤꯅꯨ꯫ ꯑꯩ ꯆꯩꯅꯥꯗꯨꯅ ꯑꯗꯨ ꯀꯟꯈꯤꯕꯅ ꯁꯦꯂꯦꯅꯥ ꯃꯁꯥꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ꯫ ꯀꯞꯂꯁꯨ ꯐꯖꯅ ꯀꯞꯄ ꯉꯝꯗ꯭ꯔꯦ꯫ ꯇꯧꯅꯔꯤꯕ ꯃꯇꯧꯗꯨꯗ ꯍꯦꯅꯔꯤ ꯇꯁꯦꯡꯅ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ꯫ ꯑꯗꯨꯛ ꯇꯝꯊꯤꯅ ꯐꯨꯅꯔꯗꯨ ꯐꯥꯎꯗ ꯆꯪꯁꯤꯟꯗꯨꯅ ꯈꯥꯝꯕꯒꯤ ꯃꯍꯨꯠ ꯅꯣꯛꯃꯤ ꯇꯧꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯤꯗꯨ ꯎꯕꯗ ꯍꯦꯅꯔꯤ ꯃꯁꯥꯗꯨ ꯑꯁꯥꯎꯕ ꯀꯟꯇ꯭ꯔꯣꯜ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯉꯥꯡꯂꯛꯏ꯫ ꯇꯧꯔꯤꯁꯤ ꯈꯥꯝꯈꯤꯗꯦ ꯍꯥꯏꯗ꯭ꯔꯗꯅ ꯅꯪꯅ ꯅꯌꯥ ꯍꯤꯒꯠꯇꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯗꯅ ꯇꯧꯔꯤꯗꯣ꯫ ꯀꯨꯝꯍꯩꯁꯦ ꯅꯪꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯤ ꯇꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯁꯟꯖꯣ? ꯇꯨꯀꯠꯆꯩ, ꯅꯨꯄꯤꯅꯕꯨ ꯑꯗꯨꯛ ꯆꯣꯞꯄ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯃꯆꯤꯟ ꯃꯧꯄꯥꯕꯨ ꯁꯥ ꯁꯟꯗꯧꯅ ꯇꯝꯊꯤꯅ ꯐꯨꯅꯍꯟ꯫ ꯂꯨꯍꯣꯡ ꯍꯣꯡꯗ꯭ꯔꯤ ꯑꯗꯨꯒ ꯅꯪꯅ ꯏꯃꯨꯡꯁꯤꯕꯨ ꯍꯦꯛꯇ ꯄꯥꯏꯅꯕ ꯁꯤꯟꯕꯗꯨꯗꯤ ꯁꯟꯖꯣ, ꯑꯩ ꯂꯩꯔꯤꯉꯩ ꯐꯥꯎꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯅꯃꯪꯗꯨ ꯐꯥꯎ ꯃꯪꯂꯨꯅꯨ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯅꯃꯥꯏꯗꯨ ꯏꯔꯣꯏꯒꯤ ꯃꯎꯟ ꯄꯥꯟꯕ꯭ꯔꯣ? ꯂꯩꯁꯥꯕꯤꯅꯕꯨ ꯅꯃꯥꯏ ꯂꯨꯛ ꯊꯥꯕ꯫ ꯅꯨꯄꯥ ꯅꯍꯥ ꯂꯩꯕ ꯃꯐꯝꯗ ꯂꯥꯛꯇꯨꯅ ꯇꯧꯔꯤꯗꯣ ꯍꯩꯅꯗꯦ꯫ ꯊꯨꯏ, ꯇꯨꯀꯠꯆꯩ꯫ ꯋꯥꯍꯩꯗꯨꯗ ꯁꯥꯎꯅ ꯅꯨꯄꯤꯗꯨ ꯈꯥꯅ ꯌꯦꯡꯏ꯫ ꯍꯦꯅꯔꯤ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯑꯍꯦꯟꯕꯕꯨ ꯈꯥꯝꯃꯤ꯫ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯍꯦꯅꯔꯤ ꯐꯥꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯍꯦꯟꯕꯕꯨ ꯈꯪꯏꯟ ꯏꯟꯊꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯥꯎꯕꯒꯤ ꯃꯥꯏꯊꯣꯡꯗ꯫ ꯑꯍꯦꯟꯕ, ꯅꯪ ꯉꯥꯎꯔꯕ꯭ꯔꯣ? ꯃꯍꯥꯛꯁꯤ ꯀꯅꯥꯅꯣ? ꯍꯥꯏꯌꯨ, ꯃꯍꯥꯛꯁꯤ ꯀꯅꯥꯅꯣ? ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯤꯁꯤꯒꯤ ꯋꯥꯍꯩꯅ ꯅꯆꯟꯅꯨꯄꯤꯗꯨꯕꯨ ꯑꯗꯨꯛ ꯇꯝꯊꯤꯅ ꯈꯨꯠ ꯊꯥꯕ꯫ ꯅꯪ ꯅꯨꯄꯤꯁꯤꯒꯤ ꯑꯀꯟꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯍꯥꯠꯄ ꯉꯝꯗꯧꯔꯤꯅꯦ꯫ ꯑꯁꯥꯎꯕꯅ ꯃꯃꯤꯠ ꯉꯥꯡꯁꯤꯜꯂꯕ ꯑꯍꯦꯟꯕ ꯃꯌꯥ ꯈꯔ ꯆꯤꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯍꯦꯅꯔꯤꯗ ꯈꯨꯗꯣꯝꯕꯤꯁꯤꯡꯗꯨꯅ꯫ ꯅꯪ ꯌꯥꯎꯔꯛꯀꯅꯨ꯫ ꯃꯐꯝꯁꯤꯗ ꯅꯪ ꯌꯥꯎꯔꯛꯀꯅꯨ꯫ ꯅꯪꯅ ꯌꯥꯎꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ꯫ ꯋꯥꯍꯩꯅ ꯑꯃꯨꯛꯇꯪ ꯍꯥꯏꯕꯗ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ ꯃꯤꯗꯤ ꯈꯨꯠ ꯌꯥꯎꯔꯛꯄ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ꯫ ꯑꯩꯅ ꯑꯩꯒꯤ ꯏꯆꯜꯕꯨ ꯋꯥꯔꯛꯄꯗ ꯅꯣꯏꯅ ꯌꯥꯎꯔꯛꯀꯗꯕ ꯅꯠꯇꯦ꯫ ꯂꯨꯖꯗꯕ ꯃꯔꯝ ꯆꯠꯁꯦ ꯆꯨꯝꯍꯟꯒꯦ ꯍꯥꯏꯗꯨꯅ ꯋꯥꯔꯛꯂꯤꯕꯅꯤ꯫ ꯑꯍꯦꯟꯕ, ꯅꯪꯗꯤ ꯇꯁꯦꯡꯅ ꯉꯥꯎꯔꯦꯗ꯫ ꯑꯦꯛꯖꯥꯝꯒꯗꯨ ꯊꯥꯔꯨꯅꯨ꯫ ꯇꯣꯛꯊꯣꯛꯈꯣ꯫ ꯅꯪ ꯅꯀꯣꯛꯇ ꯍꯥꯟꯅ ꯂꯥꯌꯦꯡꯈꯤꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯡꯃꯒꯤ ꯅꯀꯣꯛ ꯆꯥꯛꯄ ꯍꯦꯟꯖꯤꯜꯂꯛꯇꯧꯔꯦ꯫ ꯑꯍꯦꯟꯕꯗꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯥ ꯍꯦꯅꯔꯤꯗꯗꯤ ꯈꯨꯠ ꯊꯥꯕ ꯄꯥꯝꯗꯦ꯫ ꯑꯁꯥꯎꯕꯗꯨ ꯐꯥꯊꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯨꯛꯁꯨ꯫ ꯑꯩꯅ ꯍꯥꯏꯁꯤ ꯀꯅꯥꯗꯅꯣ? ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯤ ꯊꯣꯛꯈ꯭ꯔꯣꯗꯅ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯌꯥꯎꯅ ꯈꯨꯠ ꯊꯥꯔꯛꯀꯅꯤ ꯍꯦꯅꯔꯤ꯫ ꯅꯪꯅ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯅ ꯑꯩꯕꯨ ꯊꯣꯛꯈ꯭ꯔꯣꯅ ꯇꯥꯜꯂꯤꯕꯅꯣ? ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯒ ꯅꯪꯒꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯅꯤ ꯍꯥꯏꯔꯕꯗꯤ ꯀꯥꯏꯗꯦꯅ꯫ ꯉꯝꯊꯣꯛꯅꯁꯤꯡ ꯍꯦꯛꯇ ꯂꯥꯛꯑꯣ꯫ ꯑꯗꯨꯛ ꯅꯔꯤꯜ ꯌꯥꯎꯗꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤꯒꯤ ꯃꯈꯥꯗ ꯂꯩꯕ꯫ ꯊꯨꯏ, ꯇꯨꯀꯠꯆꯩꯍꯦ꯫ ꯅꯪꯒꯨꯝꯕ ꯃꯤꯁꯤꯗꯤ ꯑꯃꯨꯛꯇꯐꯥꯎ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯆꯍꯤ ꯁꯥꯡꯅ ꯅꯪꯅ ꯃꯐꯝꯁꯤ ꯂꯩꯔꯝꯕꯁꯤꯗꯤ ꯅꯨꯄꯤꯒꯤ ꯊꯨꯜ ꯂꯦꯛꯅꯕ ꯑꯣꯏꯔꯦ꯫ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤ꯫ ꯍꯦꯅꯔꯤ! ꯑꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗ ꯑꯍꯦꯟꯕ ꯍꯦꯅꯔꯤꯕꯨ ꯐꯨꯔꯛꯀꯦ ꯇꯧꯕꯗ ꯈꯨꯂꯩ ꯊꯨꯅ ꯉꯥꯛꯏ꯫ ꯅꯔꯦꯜꯗꯤ ꯌꯥꯎꯗꯅ ꯄꯥꯡꯒꯜ ꯂꯩꯖꯗꯕ ꯁꯖꯤꯗ ꯑꯀꯟꯕ ꯁꯥꯕꯗꯣ ꯑꯍꯦꯟꯕ, ꯑꯩꯉꯣꯟꯗꯗꯤ ꯇꯧꯔꯛꯀꯅꯨ꯫ ꯅꯪ ꯑꯩ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯃꯤꯟꯅꯔꯛꯄ, ꯑꯗꯨꯅ ꯑꯩ ꯅꯪꯕꯨꯁꯨ ꯈꯨꯠ ꯊꯥꯅꯤꯡꯗꯦ꯫ ꯅꯥꯁꯤꯈꯣꯡꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯑꯅꯛꯄ ꯎꯄꯥꯜ ꯑꯃꯗ ꯍꯦꯛꯇꯗ ꯇꯥꯏꯅꯩ ꯍꯥꯏꯕꯒꯨꯝꯅꯤ꯫ ꯑꯍꯦꯟꯕꯒꯤ ꯃꯇꯧꯗꯨ ꯉꯥꯡꯁꯪ ꯉꯥꯡꯂꯕ ꯊꯧꯔꯕ ꯃꯤꯠꯇꯨꯅ ꯁꯥꯎꯅ ꯁꯦꯂꯦꯅꯥꯗ ꯌꯦꯡꯏ꯫ ꯃꯤꯠꯌꯦꯡꯗꯨꯗ ꯑꯀꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯇꯥꯁꯤꯜꯂꯤ꯫ ꯀꯞꯅ ꯃꯆꯤꯟꯗ ꯃꯃꯥꯕꯨꯁꯨ ꯍꯟꯖꯤꯟ ꯀꯧꯗꯨꯅ ꯇꯧꯏ ꯁꯦꯂꯦꯅꯥ꯫ ꯃꯁꯤ ꯄꯨꯝꯕꯁꯦ ꯂꯝꯖꯥ ꯁꯔꯥ ꯂꯝꯆꯠ ꯂꯨꯗꯕꯤ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯅꯪ ꯑꯍꯦꯟꯕ! ꯆꯪꯁꯤꯟꯗꯨꯅ ꯁꯦꯂꯦꯅꯥꯗ ꯈꯨꯠ ꯑꯃꯨꯛ ꯊꯥꯒꯦꯅ ꯇꯧꯕꯗꯨꯗ ꯍꯟꯗꯛꯃꯨꯛꯇꯤ ꯈꯥꯝꯕ ꯉꯝꯗ꯭ꯔꯕ ꯍꯦꯅꯔꯤ ꯆꯥꯎꯔꯕ ꯈꯨꯠꯇꯨꯅ ꯑꯍꯦꯟꯕꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯃꯃꯥꯏꯗꯨꯗ ꯑꯃꯨꯛꯇꯪ ꯊꯤꯟꯗꯠꯂꯤ꯫ ꯃꯄꯥꯟꯗ ꯏꯟꯊꯣꯛꯇꯨꯅ ꯀꯥꯒꯤ ꯊꯣꯡꯗꯨ ꯃꯅꯨꯡꯗꯒꯤ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯇꯁꯦꯡꯅ ꯍꯦꯅꯔꯤ ꯁꯦꯂꯦꯅꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯥꯗ ꯇꯥꯔꯤꯕ ꯗꯥꯛꯐꯝ ꯃꯌꯥꯝꯗꯨ ꯎꯕꯗ ꯍꯦꯅꯔꯤ ꯃꯤꯀꯨꯞꯇꯨꯗ ꯑꯍꯦꯟꯕꯕꯨ ꯍꯥꯠꯂꯁꯤꯔꯥ ꯍꯥꯏꯅ ꯐꯥꯎꯕ ꯈꯜꯂꯤ꯫ ꯁꯦꯂꯦꯅꯥꯒꯤ ꯃꯇꯧ, ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯃꯇꯧꯗꯨ ꯎꯔꯒꯅ ꯑꯃꯨꯛꯀ ꯍꯦꯜꯂꯤ ꯊꯃꯣꯏ ꯀꯥꯏꯕ꯫ ꯍꯦꯅꯔꯤ ꯆꯪꯁꯤꯟꯗꯨꯅ ꯁꯦꯂꯦꯅꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤ ꯃꯀꯣꯛꯇꯨꯗ ꯇꯞꯅꯁꯨ ꯅꯥꯟꯊꯕꯤ꯫ ꯇꯣꯝꯕꯤ, ꯀꯞꯀꯅꯨꯁꯦ꯫ ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯇꯍꯦ ꯂꯩꯔꯤꯁꯤꯗꯤ꯫ ꯀꯞꯄ ꯍꯦꯟꯃꯟꯈꯤꯕꯒꯤ ꯑꯋꯥꯕꯒ
ꯑꯍꯦꯟꯕꯅ ꯐꯨꯔꯝꯕꯒꯤ ꯁꯩꯐꯝꯗꯨꯒꯤ ꯑꯋꯥꯕꯒ ꯁꯣꯔ ꯍꯣꯟꯕꯁꯨ ꯌꯥꯝ ꯋꯥꯅ ꯍꯣꯜꯂꯤ꯫ ꯁꯣꯔ ꯋꯥꯅ ꯋꯥꯅ ꯍꯣꯜꯂꯕꯁꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕꯁꯤꯡ ꯍꯥꯏꯔꯒꯦ ꯈꯟ ꯆꯤꯟꯕꯥꯜꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯗꯥꯍꯦꯟ, ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯌꯨ꯫ ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯂꯥꯏꯔꯤꯛꯁꯨ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯇꯝꯖꯔꯒꯦ꯫ ꯀꯩꯒꯤꯅꯣ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯤꯁꯦ? ꯑꯩ ꯁꯤꯕꯨ ꯃꯈꯣꯏꯒꯤ ꯄꯣꯛꯃꯤꯟꯅꯕ ꯃꯆꯜ ꯅꯠꯇ꯭ꯔꯕ꯭ꯔꯣ? ꯃꯃꯥ ꯃꯄꯥ ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯃꯆꯥ ꯍꯥꯏꯗꯣ ꯑꯩꯁꯤ ꯑꯣꯏꯔꯕ꯭ꯔꯣ? ꯍꯥꯏꯌꯨ ꯗꯥꯍꯦꯟ, ꯑꯩꯁꯤ ꯂꯝꯆꯠ ꯁꯔꯥꯔ, ꯑꯩꯁꯤ ꯃꯣꯏꯒꯤ ꯑꯁꯦꯡꯕ ꯏ ꯅꯠꯇꯦ ꯍꯥꯏꯔꯗꯤ ꯑꯩ ꯆꯠꯈꯤꯒꯦ꯫ ꯑꯗꯨꯕꯨ ꯑꯩ ꯏꯃꯥꯒꯤ ꯁꯛꯇꯝꯗꯣ ꯑꯔꯣꯏꯕ ꯑꯣꯏꯔꯁꯨ ꯎꯔꯒꯗꯤ ꯆꯠꯅꯤꯡꯉꯤ꯫ ꯗꯥꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯩꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯃꯆꯥ ꯑꯣꯏꯕꯒꯤꯅꯣ ꯃꯈꯣꯏꯅ ꯑꯩꯕꯨ ꯌꯦꯛꯅꯕꯒꯨꯝ ꯇꯧꯔꯤꯕ ꯗꯥꯍꯦꯟ? ꯗꯥꯍꯦꯟ, ꯅꯪꯗꯤ ꯈꯪꯅꯤ ꯑꯩꯁꯤ ꯏꯃꯨꯡꯁꯤꯒꯤ ꯃꯤ ꯅꯠꯇꯕ꯭ꯔꯥ? ꯍꯥꯏꯌꯨ, ꯑꯩꯁꯤ ꯃꯈꯣꯏꯅ ꯈꯨꯜꯂꯛꯄ ꯑꯌꯣꯛꯄ ꯃꯆꯥꯔꯣ? ꯈꯨꯝꯃꯣ, ꯑꯩꯁꯤ ꯀꯅꯥꯅꯣ? ꯍꯥꯏꯌꯣ ꯗꯥꯍꯦꯟ, ꯑꯩꯁꯤ ꯀꯅꯥꯅꯣ?